Mahakna nangbu nungaibagi pagtatahali. Mahakna nangbu anawba mapuong mapupiri. Mahakna nangbu matam punamakta mangontada singsinaba honasay. Magi wakalda kalaningi. Hawjikti nangsu maabu thamoy sengna nungsiri. Mikup ama naphamdagi lapfuganingdre. Nanaktagi maabu lapfugandawana nangi tangay fadaba sinpam moire. Marak-marakta maana nangbu kapali. Amukta kayraktaba thamoy faw pasan-pasan tahali. Panamak oidanasu maduna maabu hena nungsinaba manaktada layningnaba masak oirame. Mahakna nangbu ohenba pame. Maabu nungsina tawbiba. Magi wakalon nangna khangbiba. Maabu achumba lambida bubiba. Magi hena ngakningay oiriba athoiba magundi mangondagi kanaba lauriba makai harausabasini. Mahaktudi atay kanasu nate. Nangga matam punamakta sagonariba nangna lamangdaraba mikupta phawba mahakna songthoktuna nangbu lamsingbiriba nangi mobile phone. Aduna tabiriba nungsizaraba iriksasing adomgi siraba tanja kayada adomgi mobile phone na adomda pikhiba kanabasing ado nahongna amutang ningsingbiyu. Mobile phone leirambana miyoi lising kayagi punsi manglamba yabadagi faw kallibani. Maram asina adomsu mahakpu achumba maongda sinabiyu. Adomgi sasinaba paw phagi amana kanagumba amagi punsi mangloi hainingay leite. Soidre khangnaba paw soidre khanglaba SMS tu khak forward tawbiyu. Lisakriba warol khrase adomsu yabiramadi adomgi marup mapangsingdasu share tawduna makhoigi mitnakong ohenbiyu. Aroibada pumnamakpu thagatjari.